Western elite Singna, Eikhoibu Matam Pumnamakki Oina Loisinkhiba Pammi, Vladimir Putin. Russia ki President Vladimir Putin na mahaki State of the Nation address pikibada Ukraine da Moscow ki offensive systematic oina makha sathanaba ngarang wasakhrei khongthang nai na aikhoina mayong nari ba pandam singadu aikhoina section amasung systematic oina loisingani haina Ukraine da Moscow na military ki thabak lokholkiba duge ahan basahi farakadaba dugi mangoina na Putin na haike Ukraine da land ge thak yauna wangkhalakliba asigi damak West na aran ba pumnamak adu tawkhibani haina mahak na haike Ukraine conflict thogan ba se hena wangkhalakhiba awaba tarba miyamge masing pumnamak asige maran adu Western elite singini haina Russia gi makok thongbo official sing amasung political elite sing da Putin na haike West na mafam amagi conflict po global conflict amada onthong na bahonari amasung aikhoina chanaba mawong amada paukhum piga nei aikoi gi laibak asigi hingba haibasigi matangda aikhoina wangang libani haina mahak na makhata khe Russia ki President Putin gi wafam sing ase yamna aron ba moina sinkhiba US President Joe Biden na kipta lakhiba khongset amagi nongmagi matungda phongdorokhiba nei US President aduna anauba khusu khulai singda Ukraine da dollar million samnga pina bawasakhi amasung Russia gi landarak padugi ahan ba chahi farak pa numit ke mangoina na amakpa leitaba America gi saugat pa pina bawasakhe maraksida US amasung Russia gi marakta strategic nuclear arsenal singgi akakna bangam khai thamliba US ka tawnaba anauba START Treaty Russia na saruk yaba du tokle haina President Putin na ngarang phongdokhrei masigi matangda ihang na ngasi tangai fadana laukthokli madude Strategic Offensive Arms Treaty aduda Russia na saruk yaba du toklagani haina Ukraine da thokliba lana du chahi amarom surakadaba tangkakta Parliament ta piba chawba warol amagi aroiba da Putin na lawmaker sing da haike anauba START Treaty adu 2010 da practice sahi tawnakibani amasung mathangi chahidagi chanaba hauke US President Joe Biden na office paikibagi hek matung ahen ba chahi manga amagisu 2021 da treaty adu sangdokhe haidiba treaty adu na United States amasung Russia na sisinaba yaba strategic nuclear warhead singi masing akang naba thamme masina land amasung submarine based missile sing amasung bomber singi deployment gi akang naba thamme expert singi matungin na warhead lising taruklom laiduna Russia na malemgi manungda nuclear khulai singi khwaidagi chawba stockpile adu lay planet asibu kayaraghan na mangtakhan bagi matiksa na Russia amasung United States na pullaga malemgi nuclear warhead singi chada marfudrarom paiduna layre Geneva dagi fangba pawda Ukraine lan asida micham lising nipan hena sikre haina UN Human Rights Office na ngarang phongdokre adubu masing asi hana punna lising taret ka chama marfudraga mapan sikre haiba masing adu dage yamna henkre haidiba miyoi sing adu gi chada marfudrarom de explosive weapon sing na hatkivane Ukraine da monitor kaya marum thamliba UN Human Rights Commission na masing thiba du haujik sathariba maram na official oiba masing asidagi asengba punba masing adudi yamna hena wangani haina makhoi na thajare aroi bada tabiri bapum namak po thagachare